ꯂꯤꯄꯨꯟ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯐꯨꯡꯒꯥꯋꯥꯔꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ꯫ ꯑꯛꯕꯔ ꯃꯣꯡꯒꯣꯜ ꯁꯥꯒꯩꯒꯤ ꯑꯊꯣꯏꯕ ꯅꯤꯡꯊꯧꯔꯦꯜꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯝꯗ ꯕꯤꯔꯕꯜ ꯀꯧꯕ ꯗꯔꯕꯥꯔ ꯃꯦꯝꯕꯔ ꯑꯃ ꯂꯩꯔꯝꯃꯤ꯫ ꯕꯤꯔꯕꯜ ꯐꯥꯒꯤ ꯍꯩꯕ ꯑꯃꯁꯨꯡ ꯂꯧꯁꯤꯡ ꯁꯤꯡꯕꯒꯤꯗꯃꯛ ꯃꯃꯤꯡ ꯆꯠꯂꯤ꯫ ꯃꯍꯥꯛꯅ ꯑꯔꯨꯕ ꯋꯥꯍꯪ ꯀꯌꯥ ꯌꯥꯝꯅ ꯂꯥꯏꯅ ꯈꯨꯝꯗꯣꯛꯂꯝꯃꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯑꯛꯕꯔꯅꯁꯨ ꯕꯤꯔꯕꯜꯕꯨ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯃꯥꯕꯨ ꯂꯨꯅ ꯇꯧꯕꯒꯤꯗꯃꯛ ꯑꯇꯩ ꯗꯔꯕꯥꯔ ꯃꯦꯝꯕꯔꯁꯤꯡꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯕꯤꯔꯕꯜꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯅ ꯃꯥꯅ ꯃꯌꯥꯝꯗꯒꯤ ꯁꯤꯡꯕ ꯍꯦꯜꯂꯤ ꯍꯥꯏꯕꯗꯨ ꯎꯠꯂꯤ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯋꯥꯇꯣꯟꯅ ꯋꯥꯡꯂꯒ ꯀ꯭ꯋꯥꯛꯅ ꯐꯝꯗꯦꯛꯏ ꯍꯥꯏꯕꯗꯨ ꯍꯟꯗꯛꯇꯤ ꯈꯪꯍꯜꯂꯁꯤ ꯍꯥꯏꯅ ꯍꯥꯏꯅꯈꯤ꯫ ꯃꯈꯣꯏꯅ ꯈꯟꯅꯔꯤꯕꯁꯤ ꯀꯅꯥꯃꯠꯇ ꯍꯥꯏꯗꯣꯛꯅꯒꯨꯝꯁꯤ, ꯁꯥꯅ ꯁꯤꯕꯅ ꯈꯣꯡꯒꯨꯜꯗ, ꯃꯤꯅ ꯁꯤꯕꯅ ꯆꯤꯟꯗ ꯍꯥꯏꯕꯗꯨꯁꯨ ꯀꯥꯎꯅꯒꯨꯝꯁꯤ ꯂꯦꯞꯅꯈꯤ꯫ ꯕꯤꯔꯕꯜꯕꯨ ꯑꯃꯨꯛꯇꯪ ꯃꯥꯏꯊꯤꯕ ꯄꯤꯒꯦ ꯈꯜꯂꯗꯨꯅ ꯗꯔꯕꯥꯔ ꯃꯦꯝꯕꯔꯁꯤꯡꯅ ꯑꯔꯨꯕ ꯋꯥꯍꯪ ꯈꯔ ꯍꯪꯅꯅꯕ ꯈꯟꯅꯈꯤ꯫ ꯗꯔꯕꯥꯔ ꯃꯦꯝꯕꯔꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯕꯅꯤ ꯍꯥꯏꯅ ꯈꯜꯂꯕ ꯋꯥꯍꯪ ꯑꯍꯨꯝꯈꯛ ꯕꯤꯔꯕꯜꯗ ꯍꯪꯕꯤꯅꯕ ꯑꯛꯕꯔ ꯅꯤꯡꯊꯧꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯕꯤꯔꯕꯜꯅ ꯗꯔꯕꯥꯔ ꯀꯥꯔꯛꯄ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯧꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯛꯕꯔꯅ ꯍꯥꯏꯔꯝꯃꯤ, ꯕꯤꯔꯕꯜ, ꯉꯁꯤꯗꯤ ꯋꯥꯍꯪ ꯑꯍꯨꯝꯈꯛ ꯅꯉꯣꯟꯗ ꯍꯪꯒꯅꯤ꯫ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯍꯛꯄ ꯗꯟꯗꯤ ꯐꯪꯒꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯗꯨ ꯕꯤꯔꯕꯜꯅ ꯌꯥꯖꯔꯝꯃꯤ꯫ ꯕꯤꯔꯕꯜꯅ ꯅꯤꯡꯊꯧꯗ ꯍꯥꯏꯖꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯁꯤꯡ ꯑꯗꯨ ꯈꯨꯝꯕ ꯉꯝꯖꯔꯕꯗꯤ ꯃꯅꯥ ꯆꯥꯎꯅ ꯄꯤꯕꯤꯌꯨ꯫ ꯑꯍꯥꯟꯕ ꯋꯥꯍꯪꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯌꯥꯏ ꯀꯗꯥꯏꯗꯅꯣ? ꯑꯅꯤꯁꯨꯕ ꯋꯥꯍꯪ, ꯅꯨꯃꯤꯗꯥꯡꯗ ꯑꯀꯥꯁꯇ ꯎꯔꯤꯕ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡ ꯑꯁꯤꯒꯤ ꯃꯁꯤꯡ ꯀꯌꯥ ꯁꯨꯕꯒꯦ? ꯑꯍꯨꯝꯁꯨꯕ ꯋꯥꯍꯪ, ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯤꯒꯤ ꯃꯁꯤꯡ ꯀꯌꯥꯅꯣ? ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯁꯤꯡ ꯍꯌꯦꯡ ꯗꯔꯕꯥꯔꯗ ꯄꯤꯕ ꯌꯥꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯍꯥꯏꯔꯝꯃꯤ꯫ ꯗꯔꯕꯥꯔ ꯃꯦꯝꯕꯔꯁꯤꯡꯅ ꯋꯥꯍꯪꯁꯤꯡ ꯕꯤꯔꯕꯜꯅ ꯈꯨꯝꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯣꯡꯉꯥꯟꯕꯒ ꯗꯔꯕꯥꯔ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨ ꯃꯇꯝ ꯆꯥꯅ ꯂꯣꯏꯁꯪꯗ ꯀꯥꯔꯛꯂꯝꯃꯤ꯫ ꯄꯥꯎꯈꯨꯝ ꯇꯥꯒꯗꯕꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨ ꯕꯤꯔꯕꯜꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯃꯤ꯫ ꯃꯦꯝꯕꯔꯁꯤꯡꯅ ꯗꯔꯕꯥꯔꯗ ꯍꯥꯟꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯕꯤꯔꯕꯜꯅ ꯑꯩ ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯦꯝꯕꯔꯁꯤꯡꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯍꯥꯏꯅ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯕꯤꯔꯕꯜꯅ ꯑꯛꯕꯔꯒꯤ ꯃꯃꯥꯡꯗ ꯅꯣꯂꯨꯛꯅ ꯐꯝꯊꯔꯒ ꯋꯥꯍꯪꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯃꯊꯪ ꯃꯊꯪ ꯄꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯅꯥꯏꯅ ꯄꯥꯏꯖꯔꯤꯕ ꯆꯩ ꯑꯁꯤꯅ ꯌꯨꯡꯂꯤꯕ ꯃꯐꯝ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯌꯥꯏꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯊꯥꯖꯕꯤꯗ꯭ꯔꯒꯅ ꯑꯃꯨꯛꯇꯪ ꯑꯣꯟꯗꯨꯅ ꯌꯦꯡꯕꯤꯌꯨ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯍꯥꯟꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯗꯔꯕꯥꯔ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛ ꯇꯨꯃꯤꯟꯅ ꯂꯩꯅꯔꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯦꯝꯕꯔ ꯑꯃꯠꯇꯅ ꯌꯦꯜꯂꯛꯇ꯭ꯔꯕꯗꯨꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯊꯔꯛꯂꯝꯃꯤ꯫ ꯑꯅꯤꯁꯨꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯗ ꯑꯀꯥꯁꯇ ꯎꯔꯤꯕ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡ ꯑꯁꯤꯒꯤ ꯃꯁꯤꯡꯒ ꯌꯥꯎꯒꯤ ꯃꯇꯨ ꯃꯁꯤꯡꯒ ꯆꯞ ꯃꯥꯟꯅꯩ꯫ ꯏꯅꯤꯡꯊꯧꯅ ꯊꯥꯖꯕꯤꯗ꯭ꯔꯒꯅ ꯌꯥꯎ ꯑꯃ ꯐꯥꯔꯒ ꯑꯃꯨꯛꯇꯪ ꯊꯤꯔꯒ ꯌꯦꯡꯕꯤꯌꯨ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯕꯤꯔꯕꯜꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯅꯈꯤꯗ꯭ꯔꯦ꯫ ꯃꯌꯥꯝꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯎꯕꯗ ꯃꯥꯒꯤ ꯑꯔꯣꯏꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ꯫ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯁꯤꯕꯗꯒꯤꯅ ꯄꯣꯛꯄꯅ ꯍꯦꯜꯂꯤ꯫ ꯃꯁꯤꯡ ꯊꯤꯕ ꯅꯨꯡꯉꯥꯏꯅꯕ ꯃꯤꯁꯤꯡ ꯑꯁꯤ ꯑꯃꯨꯛꯇ ꯍꯥꯠꯇꯣꯛꯄꯤꯌꯨ꯫ ꯃꯁꯤ ꯑꯣꯏꯔꯕꯗꯤ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯁꯤꯡ ꯊꯤꯕ ꯉꯝꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯇꯤꯜꯂꯤꯕ ꯗꯔꯕꯥꯔ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛ ꯄꯨꯡꯉꯛ ꯉꯛꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯦꯜꯂꯗꯨꯅ ꯃꯅꯥ ꯆꯥꯎꯅ ꯄꯤꯈꯤ꯫ ꯑꯁꯨꯝ ꯇꯧꯅ ꯕꯤꯔꯕꯜꯅ ꯅꯤꯡꯊꯧꯗꯒꯤ ꯃꯅꯥ ꯃꯊꯨꯝ ꯌꯥꯝꯅ ꯐꯪꯖꯈꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯇꯥꯕꯤꯈꯤꯕ ꯋꯥꯔꯤ ꯃꯆꯥ ꯑꯗꯨꯗ ꯌꯥꯎꯈꯤꯕ ꯄꯥꯎꯔꯧ ꯑꯅꯤꯈꯛ ꯑꯗꯨꯗꯤ ꯋꯥꯇꯣꯟꯅ ꯋꯥꯡꯂꯒ ꯀ꯭ꯋꯥꯛꯅ ꯐꯝꯗꯦꯛꯏ ꯑꯃꯗꯤ ꯁꯥꯅ ꯁꯤꯕꯅ ꯈꯣꯡꯒꯨꯜꯗ, ꯃꯤꯅ ꯁꯤꯕꯅ ꯆꯤꯟꯗ ꯍꯥꯏꯔꯤꯕ ꯄꯥꯎꯔꯧ ꯑꯅꯤꯗꯨꯒꯤ ꯁꯝꯂꯞꯄ ꯋꯥꯔꯣꯜ ꯈꯔꯁꯨ ꯃꯌꯥꯝꯗ ꯊꯝꯖꯔꯤ꯫ ꯑꯍꯥꯟꯕꯗ ꯋꯥꯇꯣꯟꯅ ꯋꯥꯡꯂꯒ ꯀ꯭ꯋꯥꯛꯅ ꯐꯝꯗꯦꯛꯏ꯫
ꯋꯥ ꯍꯥꯏꯕ ꯄꯥꯝꯕꯤ ꯑꯁꯤ ꯃꯍꯧꯁꯥꯅ ꯌꯥꯝꯅ ꯋꯥꯡꯅ ꯍꯧꯒꯟꯕ ꯄꯥꯝꯕꯤ ꯃꯈꯜ ꯑꯃꯅꯤ꯫ ꯑꯇꯤꯌꯥꯗ ꯄꯥꯏꯕ ꯑꯆꯧꯕ ꯎꯆꯦꯛꯁꯤꯡꯅ ꯑꯋꯥꯡꯕ ꯀꯥꯏꯗꯣꯡꯐꯝ ꯊꯤꯔꯛꯄꯗ ꯋꯥ ꯄꯥꯝꯕꯤꯒꯤ ꯃꯇꯣꯟ ꯀꯣꯟꯊꯕꯗ ꯇꯣꯡꯕ ꯈꯨꯗꯣꯡ ꯆꯥꯏ, ꯑꯗꯨꯅ ꯃꯁꯤꯗ ꯍꯦꯛ ꯍꯦꯛ ꯇꯣꯡꯒꯜꯂꯤ꯫ ꯄꯥꯝꯕꯤꯁꯤꯡꯒꯤ ꯃꯔꯛꯇ ꯋꯥꯡꯏ ꯍꯥꯏꯅ ꯅꯥꯄꯜ ꯇꯧꯖꯔꯤꯕ ꯋꯥ ꯃꯇꯣꯟꯁꯤꯡ ꯑꯗꯨ ꯋꯥꯡꯅ ꯄꯥꯏꯕ ꯀ꯭ꯋꯥꯛꯅ ꯍꯦꯛ ꯍꯦꯛ ꯇꯣꯡꯁꯤꯟꯗꯨꯅ ꯋꯥꯒꯤ ꯃꯇꯣꯜ ꯀꯣꯟꯊꯍꯟꯗꯨꯅ ꯃꯥꯒꯤ ꯅꯥꯄꯜ ꯑꯗꯨ ꯃꯥꯡꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯜꯂꯦ, ꯍꯩꯔꯦ, ꯁꯤꯡꯂꯦ ꯍꯥꯏꯅ ꯄꯣꯡꯖꯔꯤꯕ ꯃꯤꯁꯛ ꯑꯗꯨꯁꯨ ꯃꯥꯕꯨ ꯉꯝꯕ ꯑꯃꯅ ꯃꯥꯒꯤ ꯅꯥꯄꯜ ꯄꯣꯡꯖꯕ ꯑꯗꯨ ꯍꯦꯛ ꯍꯦꯛ ꯊꯨꯗꯦꯛꯏ ꯍꯥꯏꯕꯅꯤ꯫ ꯃꯊꯪꯗ ꯁꯥꯅ ꯁꯤꯕꯅ ꯈꯣꯡꯒꯨꯜꯗ, ꯃꯤꯅ ꯁꯤꯕꯅ ꯆꯤꯟꯗ꯫ ꯁꯥꯗꯥꯟꯕ ꯃꯤꯅ ꯁꯥ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯅ ꯊꯤꯔꯛꯄꯗ ꯁꯥ ꯑꯗꯨꯃꯛ ꯎꯕ ꯐꯪꯗ꯭ꯔꯕꯁꯨ ꯁꯥꯅ ꯆꯠꯈꯤꯕꯒꯤ ꯈꯣꯡꯒꯨꯜ ꯌꯦꯡꯂꯒ ꯁꯥꯅ ꯆꯠꯈꯤꯕꯒꯤ ꯃꯥꯏꯀꯩ, ꯁꯥ ꯑꯗꯨꯒꯤ ꯃꯈꯜ, ꯆꯥꯎ ꯁꯥꯡꯕꯅꯆꯤꯡꯕ ꯈꯪꯕ ꯉꯝꯃꯤ꯫ ꯈꯣꯡꯒꯨꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯟꯅꯔꯒ ꯁꯥ ꯑꯗꯨꯕꯨ ꯐꯥꯕ ꯉꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯥꯅ ꯁꯤꯕꯅ ꯈꯣꯡꯒꯨꯜꯗ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯥꯏꯕꯪ ꯃꯤꯅ ꯉꯥꯡꯕ ꯃꯇꯝꯗ ꯆꯦꯛꯁꯤꯜꯍꯧꯗꯕꯗꯒꯤ ꯆꯣꯞꯄ ꯅꯠꯇ꯭ꯔꯒ ꯁꯤꯕ ꯐꯥꯎꯕ ꯅꯪꯕ ꯌꯥꯎꯏ꯫ ꯃꯁꯤꯕꯨ ꯃꯤꯅ ꯁꯤꯕꯅ ꯆꯤꯟꯗ, ꯁꯥꯅ ꯁꯤꯕꯅ ꯈꯣꯡꯒꯨꯜꯗ ꯍꯥꯏꯅ ꯄꯥꯎꯔꯧꯅꯩ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫